Hello everyone, mayam bukuram jari ngasi ki mathel se koi ki khamen sin baga nga taw ba thong doi ne bako khamen sin bagi mahi je am haw ekos mai nga taw thong thong bage ado mayam ai thong jara age ai gi khuthong je smai taw ko patra je sigi patra so ina logjare khang doi na tok jadre aduga koi ki hangam thaw je si hangam thaw se oina sizin na jare hangam thaw se ni chan chan nai aduga kano se jira jira powder jira mapum do kitang si hana ngobirani aduga jira sina mulle hai kanduda yam kahan badi ya tebako adu kanduda tilo soiba khara hapsan jarani aduga ngakta ngobirani ko jira suba pa dagi phadigom asuba si se hapsan jarani smaina aduga sing chanam asuba si hapaga ngakta ngobirani adu mayam di kamai thongge adum haibiramo kamenda moro tek patang khamani soijan jare aduga smai hapsan jare ko aduga si su ngakta ngobirani hing powder khara Sidi hing se koigi manam kande bako aduna ngau hapsan jare moro suba powder khara hape duga machu ju khara hapsan jare adu smaina thau doina ngau jare smaina ngau busina koigi insangi machu se yam phajabane bako thau do smai ngau hobaje koigi nga kai khamen sim kai hapa kanda hapa budi smaina thau do ngau bune hena machu se phajai bako do khamen sim ba soiba khara hapsan jare aduga ngakta ngau birani khamen sim ba se thau sida yam haubane khamen asin baga smaina nga taw thongi mahi chabase ko khoidi nga sina kaya pamna chade khoigi mahi je sina oina pamna hena chai bako do khamen simba hapadi kitang pethana na bai namukta thum gra hapsan jare du ngak tang ngobirani aduga nga taw base hapsan jarane bako nga taw base aina mamai ngak ta logjare mayam warau binu mamai ngak ta chaina makok mamai jaba hai mamai jaraga mamai dai habdo ai gidi leite bako makok jaraga koigi makok thongi kai mi yam leiye bako khoyam tok jagan ba hai tare makok jaradi makok oye yen makok thana ba yam dei de mamai jaraga na mamai oye kaina adu kem thaja birunu ko makok hai bisidi kem yaudabani ko chaninga yaudabani mamai hai sida bu kitang di yawidana ko adu wari sinu ngai na ba ina sum haijabani mayamda adu kem leipote nga gi nga ngaktani aduga sumaina koina hing koigi titli hing dune duga hari bob dune khara hapsalaga si su ngak tang ngojare ai mamai oibri yinge tawni mamai ngak jage na ngasidi khangde ko haijari ba duni nga magi masane ba japmanari ni natra adu mahi je asab hapjan jare ko adum ngasai ge khamen sim kai ka loi ngauba loi mungrabani na kaisu kai dress ising asab hape do ngak tang sogat halaga dum phadigom hapchalaga dum loire garam masala kitang hapaga ko ado yam hawe smaina khamen simaga nga atawbuga mai thong bese ko mahi je ado mahi je aidi kitang hena pamjei mahi sina hena smain toraga dum loire mayam yam lai bane koigi bamon khuthong da hairaga na koigi maroi mapang je yam hape ko koigi nakupi mara kari kara yam hape do aigidi leijadre mayam mafam jinani mafam matam jinani haitare ado mathangda ano no mayam amachu hapsarake smai toraga igi mathen se loijare mahi se yam hawe mayam su try to biyo aduga aigi channel da nowna changbirakpa mayam na adum aigi support to biramo channel se mathangda ano no mathel mayam puraga lakchage sigi morok met pasisu ai mathangda ucharake ko yam hawe sisu makal mayam ne aina tawrise duka bora gi su makal mayam ucharake. Thank you for watching my video.